Top 5 Death Capture in Camera Manipuri Explanation. Fazaraba akhoi miyobagi punshi asida khangdana masamangna namjaiba camera asigi mamangda uthwai lankhiba top 5 asida lejare JCB amana yumamu chugainabagi kanna singdi mamang asi nupa amsu lepli kanna singma matam asida yumthak asidagi sekpan ariba asi kiyenanaba JCB ki mateng sing lawa singni machine kilakpa matamda kari thokani habati khangma ngamde adubu manak nakpada leibadi yamna sathi dangerous oy chek asina kilakpa matamda chek asigi masai makai asina cameraman asibu thomduna pala